nungaite taabada nungaite Manipur thokpa thawdo amana mo khangabokta nupi ani yauna imung amagi miyoi mari phudaramle Thawbal Police Station gi manung sana leiba khangabok Terapur khunauda leiba imung amagi nupi ani yauna miyoi mari IRB oibani haiba nupa amana maki imung gi miyoi singa laktun phudaramle imung adugi sahi kunga mangarom surabi nupi masa amadi ngasi phawba gyan tadana leiri heiri hiramasigi matangna police ta wakalurabusu case na singba karimata lokhat pidre case lokhat pidaba asigi matangna police ta satuna hairubadasu hiramasigi matangna BJP gi masak naiba minister amana case lokhatana ba hairakpadagi upai leitabani haina police na haibirakle haina imung manungi miyoi singna pamuisingna phungdorakle Phudarambadagi soklaba miyoi sing adudi khundrakpam ibobi sai yankai apokpa laikhidraba KS kala KS ongbi babita sai nifuga manga KS susitra sai kunga manga amasum KS bena sai traga nipane khangabo Terapur khunawdagi KS susitra sai kunga manga di ngasi phawba gyan tadana phamungda leiri amadi ma hauji luhongnabagi matamsu lepna duna leiri bane makhoi phudaramliba miyoi adudi lekai asimaktadagi thangnana leiriba third IRB gi personal KS irabot sai nifuga nithoi apokpagi ming laikhidraba KS Krishna amadi mahaki loinabi KS ongbi sunita sai nifu amasung mahaki masasing hairi hiramasagi matang ngasi victim gi yumda pangthokiba press conference amada KS ongbi babita sai nifu mana haikibada thawdo asi lamgi wohawdagi yamna toina khongoinabana singba tawbadagi ningai sangdanarakpadagi pradhan member amadi lekai miyamda achumba pothokpinaba haijaduna wang khanaringaida tha asigi taret ki nungthil pung mari rom tabada lekai miyam amadi pradhan member singi mamangda thokibani hairi Pradhan member sing yauna wari sanaba losilakpada imung asida tuan batabada tu sunglabo wafam yaudaba badanam kayamarum pisin biduna imung asigi masanupi ahal KS susitra sai kunga manga amasum masanupa KS bena sai traga nipanda irabot hairiba nupa asiga mahake loinabe KS ongbi sunita makhoi anina namsinduna phudrakpani hairaduna makhatana imung asigi miyoi sing punna makhoina purambadagi khudakta miyamna hospital pukhatuna laikanaki nupi masa yauna phuramliba asigi matangda achumba puthokpinaba victim gi imungna police station satuna wakachakhi adubu ngasi phawba case amata lokhatpi khidre adubu tha asigi taraga mathudi FIR amadi sal heraki adubu karimata lokhatpi dre hairaduna police ta makhatana haijarubuda BJP gi masak naiba minister amana makhoi phadanaba hairakpadagi phadabani haina police na haibirakle lairaba ikhogi wakat tabinaba leitre hairaduna asum aran khangdana minister amana khut thingjalakpa laibak thibani hairaduna sahi nauribi nupi masa ama yauna tamthina phubiramliba asigidama miyamna mateng pangbiyu asum aran puthokpiyu haiki